Ukhrul District ki Litan Police Station na konba Mongkot Jaifuda ngasi nungthil Kuki Militants Amadi Tangkhul volunteer singi marakta chauna Khut Thoknakre Thaudok aduda Kuki Leisabi ama ye thangba makongda Nongmei maruna panbadagi sokle hairi soklaba nupi adu Assam Rifle gi kangbuna kangpok piromda layeng na bapukre haukiba numit kharanigi mamangdagi Litan Police Station na konba mafam singda Tangkhul amasung Kuki furup singi marakta sauna ungkan aduna lakli makoy na loiba kulay paiba naha kaya ama fong na thoroktuna nakalanigi marakta ngay haklaitana nongmay kapnari nongmay kapada khudong sana na ba bangkar kaya marum susemduna thamnari asigumba kiningay oiraba thabak thoram singa sinamaram moiraga kullamaga fauna ba yaba lambi singda micham amata sanakhidre tampaki lamda security force marangkai na pairaga leiraga so Sauraba singi lamdamdadi security force sing marangkai na leitre security force ki ahoba masung mathauda seksindabagi kodong saban lauraga kanglup anigi nomay paiba sing Khut Thoknari awaba nanglaba Tangkhul gi kunja singna Manipur lainga kadaida laikhrabage haina tattana hanglakle maragasida SENAPATI district ke Zaimeng lekta Lengang na tourism ga mari lainana semga sagaliba sing kulay paiba Kuki Militant mayama masang silaktuna thugairam baga loinana mafam maduda KUKILAND haina THAJILLAMLE achawa wathok ama amuk thorakle masina maram moiraga furup masel gi oiba nungaina dabasi mapan thoroktuna SENAPATI district lomdasu sandorak katra haibagi mi paiba leire haidi